ngasi phongkiba tongan tongan ba manipuri sifung singdagi amasum thokiba thawdo wathok singdagi maroibi ipausing myamna thamjagi ahanbada naharul thawdang pauksi digi doksaraga Kuki Lalhoubasingna Naga macha ama Nongmeina kaplubadagi Kanglup anigi marakta Nongmei kapnaba horakle ngarang ayuk kangpokpi bazarda gari accident thokpa amaga mari leina senapati dagi Naga macha ama Kuki Lalhouba KRA gi kadaramana makokta Nongmeina kapnaba honabada Sining sita nantok hobadigi Naga amasung Kuki anigi marakta asabu watu lakpa hore watu asi sangtainana ba honabada Kuki lup singhaibadi Committee on Tribal Unity kotu Kuki Students Organization KSO Kuki NP Kangpokpi gi mute singna watu adugi matana yasinana ba yamna kana honaragasu yasinaba ngamkidre Seraksida Kuki Lalhoubasingna Kangpokpi bazar masing khangdana Nongmei kya Naga singna onsilaga kapkhre Naga singi maikedi su Kuki rom onsilaga akan mamongna Nongmei kapnakre haina press na phangba awang pathaki source aman haidi pawgi source asna makhatana haidibidi hairiba thawdo adu ngarang ayuk kangpokpi bazar Naga macha amana gari thawraga lakpade accident thokpadigi KRA gi Kuki Lalhouba amana Nongmeina kapna bohonaki adubu satminariba Naga macha amana inthokpadigi Nongmeina di palhaudre Nongmeina pandragasu Kuki Lalhouba aduna Nongmeina namlaga Naga macha adu tamthina phubadigi siningsit hingawbani haidi thawdo adugi makha tarakpada Kuki Lalhoubasingna akan mamongda blank fair tawbaga loinana Naga macha singa dubu phubu yaba phubadigi ka hena wathu adu sakthurapani thawdo adu thokraba matung Naga macha singa duna senapati da laklaga Naga singi oiba meeting ama pangtokhi hairiba meeting aduda Kuki macha sing senapati da laklaga posai leibada pidaba Kuki sing senapati da sangandaba amadi satug sintokhandaba loinana senapati da leiba lainga ki analeng sing amadi private clinic sing da leramba Kuki anaba sing khudakta halan khibaga loinana senapati kaithil khuntak lan sikhi thawdo adugi matungna Kuki lup singna Naga People's Organization haijaraktuna watu adu yasnana bo honaraki madura Naga People's Organization gi makedigi makoina warep adu lobangamloi aroiba warepti United Naga Council UNC da satlu haina phongdorakpagi matungina ngasi nungthil pung ohum tabu matamna Kuki lup sing amadi Naga lup sing gi oiba apunma meeting ama senapati da pangtokhi adubu hairiba meeting adura nakalani gi marakta yasinaba purakpang ngamkidre makatana senapati da Kuki sing sangwi athingba dudi adumak leiri haki UNC gi makedigi Kuki sing da phongdoki hairiba wapamdi karigumba wathok asigi matana yasinaba ma puraksi haiba taragadi ngarangi thawdo adu sienariba KRA gi miyoi sing adu senapati da purakadabani karigumba puraktaba taragadi wathok asigi waroisin purakpa ngamloi haina phongdoki haidi Nagasina phongdorakliba wapam adugi matung tarakpada ngasi numidang oiramdigi lepa leitana Naga tapa mafam singna Kuki singna akan mamongna Nongmei kapsinduna landarakre Kuki singna Nongmei kapsilakpa adura Naga singi maikedi so handru Nongmei kapnakre haina pausna makhatari amaromdana India gi mathakta lan hauba amadi Manipur Kanglup ki lan thuanbagi damakta Kuki Lalhouba saimilun gangte NIA na phakre Bangladesh amadi Myanmar lengak lautuna dun India government ki mayukta lan hawan batanatana Manipur Kanglup ki irang thuan bagi damakta Kuki Lalhouba ki lusingba Saimilun gangte National Investigating Agency NIA na ngasi Chuchampur ki phakre Kuki Lalhouba Saimilun gangte na India asoba conspiracy amaga loinana Bangladesh amadi Myanmar de laidiba Kuki militant singa lautuna raga lan hawnana bo hona batanatana haukiba me ahumdigi ngasi forward Manipur satharagliba Kuki amadi mitai yoiba Kanglup ki lan asida mahakna Bangladesh amadi Myanmar digi afaba makalgi Nongmei amadi bom kya pushilaktuna mitai singbu hatnana bo hone haidi Saimilun gangti ge sigumba laibak thugaina ba satharakpa khongthang asigi mayukta NIA na sumoto case ma salib sayesigi July 18 register toraba matungda fogat pangam Saimilun gangte masana NIA re piba maki statement ma mahakna Bangladesh lenga amadi Myanmar lenga kan lautuna dun India ki mathakta lan hauna bo khonai haina Manipur thokliba Kanglup irang asida mitai singbu maru phone muthatna bagi damakta Myanmar digi apaba makal gi khulai kya pushlaklaga lan hobagi thabak sathai haina phongdoki NIA na lokholiba case 2023 ki makhada NIA na thijinbagi thabak satharaga lakhibani makna Myanmar amadi Bangladesh ta leriba Kuki terrorist group singa pullaga India thugaina bo hona bada asabu thawdang lawi mapalam digi asaw bo khulai sing haibidi Nongmei bom amadi sel kya thadaduna India gi state ama oina leriba Manipur da Kanglup irang sauna thogali makatana NIA na pharaba Saimilun gangte Delhi da pukre hayeng mari leinaba court puthokadori Manipur hauji thoklib irang si matau kramna tholakpano haibidu makatana thijinbada sungsoi soiduna khangmangamlagani haina NIA na thadorak pasirol amana sohaidi
Maka satharakpoina to papawna maning makha tamba aikoi phangdabana phurupu namthabagi mingda mishimina hena nanglibani sanayema lamdamasigi misa miyamgi marakta maning makha tambagi hak aikoi tasingna phangdabana manipurgi phurup sing namthabagi mingda khunai sigi mipum khudimakpo awas aithing oina ngasi mishimina ka hena nanglibani haina aina thingkraba lalhauba luk amagi chairman oiramba Rajkumar sanayema megana phungtokre wafam masjid lamyan me hizam irabo ning singlupna sinduna akampat ki 11 star ground pangthokiba samaga kunga tere suba irabo day celebration ni thoramda athoiba mithunglen oikiba sanayamana makhatana haikibadi irabo na ninglamba laipa khunai gi phiba matunga sisu ahongba leitana leiri Manipur ngasidi ningtamba Bharat English namaga samapan nganifuga mapanda tensinki ningtamba Bharat ki manung sankraba ikhoi ngasidi iningtamna ningsa sor hondokpa ngamdri haina miyamna hainari Madugi saithing oina aikogi phurup sa singbu namthabibita natana khunai sigi miyoi kya ngasisu misi mina hena nanglibre mapan thongdade aikogi lamdamsi aikoina khanjaba asengba mihut singna lengak supli paibagum uramba yai India gi democracy asidadi aikoibo asengba democracy phangre aikoigi miyamgi marakta sahi manga khudingi voting right yen thokpigi hainabi akoida lari miyamgi dama asengba mapunsi katokpa ngam lusingba aikoigi khunai sida tasengna uba phangdana lakli aikoibo matam sangna thamai bi mongda torokli bisi miyamna thadokansi aikoigi asengba lusingba khanjabagi matik mangaldi miyamda laribani ngasi aikoida nangliba awana mayamasibu konanaba apikba khongthangdi lamdamasida mikhal lakpa khudingi khunai sibu tasengna khanba miyoida bot piba mathautai bot piba khaktanadi aikoigi laipa khunai si nungaibu oigadra haibadu madusu oidri aikoigi phurup khunai gi dama kathokpa ngamba minauba lusingba makhatana tholokpa mathautai miyamgi matik mangam sing ningthina pangthokpa ngamba lusingba ma tholokpa mathautai madura miyamna matik chaba phidep sing lawminaragadi aikoigi tanglaba lanthum sing aikoina sijinaba ngamgani Manipura Pangliba Tanglaba Lantum Sigi Mapu Aikoina Oiba Ngamdana Lady Lantum India gi Constitution Akoina Mapu Hendana Lerapani Lamyan bi Irabon Hiramba Manipur India the Yawatarabasu Matamamagi Soviet Union gi Mong Legadavani Soviet Union gi Manung Saliba Ukraine Gumna UN gi member Oiramagi Mong the Manipur Sisu Legadavani Heramani Irabo Nadi Lamdams India Pumtin Tinsin Pamdana Lakivani Irabona Ninglamba Wakolona Dupulam Musigi Miam Tung Induna Sapamatai Tauramaduda Ning Singlubasigi President Tangzam Subas Chandrana Tauramapu Akanaba Lengbirapuina Hanagi Minister Dr. Moirang Tim Nara Social Scientist Dr. Danabir Leshram Singmana Sarugyaki Benihadi Amaramnana Atuba Matamda Lakidraba Mahirui Anigi Asibak Imu Mununga Sinabiyu Lupsing Houkhre July Taruptagi Mangkhibadagi Thiba Khangdana Lakhiba Imphal West ki Sagolban Tera Tongbram Laikhaidagi Mahiroi Hizam Lingthoingambi amasung Tagyal Kolom Laikhaidagi Phizam Hamansit Anibu Houkhre September 15 tamthina halaga thamlambagi video amasung photo kya social media da viral oirakhiba Mahiroi NES gi haksang athubu matamda imunung sinabi waina Imphal East ki Kongba Kaithil pangthukiba miyamgi oiba wakat mifamamada All Kongba Road United Clubs Organization Akrukona Lenga amas mari lena bisingi puning sing silakli ngasi akrukona organization sina kon batungan tuan ma club kunga taruki thaumi singa lekai sigi mera pai bisinga punuk samnaduna pangtuki buwakat mi famaduna wapam masi phongdokladuna akrukogi convener Sharam Surjanai Kuki narco terrorist namite sina bomb nomai kapsinduna madi samjaraba mahiru ani yauna mahiru kya khatpa phubagi thongsa tharakli bisi thamanga sujilakli Asigumba landa asida narco terrorist na mahiru ani yauna miyoi kya miyatin hatokibasi akan mamona kanem tawi laikhidraba singi mafamda thamoisung ikai nawoli maruina mahiru ani amasung khulnga ko miyoi kya ma hatkibagi thawong singa siyaning diloinana mahiru ani hatpra scenery ba miyoi sung atubra fadun akpa sarak piyoiki amaramda langthabal kendra coordinating committee na thadorok pasirolamada mahiru ani bu kuki militants na otlaba matungda hatkibagi langla langjan puthokpa ngamdaba Lenga sigi sirai naina miyeng awang bathakta kanem tawi phi thongduna nupi ani gi viral video gi dam India gi prime minister di horaga Manipur gi MLA madi CM yauna wokat mi phamduna kanem tawkhibani miyathi na hatpi khraba mahiru ani sigi damakta di PM ama district minister MLA sing wohai mata phongdok tabas noite miyada sigi asum boyel phangna belenga mapuda wokat chaba lakpa mahiru singda yeknabada satkadaba sajat satakiba state amadi central force pu kankhatuna thamliba lenga si ngasi gi miyamda akan mamona kanem tawi hain phongdorakli
अमरमदा कमिटी ऑन ह्यूमन राइट कोहर मणिपुर माहिरोय अनिबु मियोयबिगी मिनुंगसी यावदना मखुत चलबा मतुंगदा यामना तमथीना ओटनैरबा मतुंग गैंग रेप तौरगा यामना तमथीना हाटखिबा मदि वीडियो वायरल ओइरकपदगी मियामना लोइना खंगरे असिगुमलबा सांगाना सेकदब थोंगसी कोहरना अकनबा मोना कनिम तवे असिगुम्बा मियाद असिदा चेनरिबा मियोयसिंग मतिक साब सैराक पिनरबा माहिरोयसिंगना यूनिफॉर्म सेतुना प्रोटेस्ट रैली क्या संगसिलकपदा सिक्योरिटी फोर्ससिंगना चथरकपा का हेन थोंगसिंग मलेमदा इंटरनेशनल लोना सिविलियन सिंग मथक चथब यादब मखल मखा क्यागी खुलाइसिंग सिजनदुना टियर गैस रबर बुलेट बॉम्ब मदि लाइफ बुलेट सिंग क्या माइरोइसिंग कापसिंदुना लाठी चार्ज तौबदिगी हेंडोक्तुन इमुंग मनुंग संगदुना मी फुबगी थबक चथरिबा पैरामिलिटरी फोर्स की थाउंग यानिंग दाइनस फोंदोरकली अमरोमदना ड्यूटी की मिंगदा माइरोइ लुकी लुसिंगबा मद चथखिबा का हेन थाउंग यानिंग दे थासिगी हौखिबा तांग कुनगा तरकी नुमिदांगदा पुंग निपानगा मिनिट कुन ताबदा लौलौबुंगदा ट्रेकिंग तौरंबा सिक्योरिटी पर्सनल खरदा मसाना मसाबु माहिरोइ लुप अमगी प्रेसिडेंट सक्ताकचरबा फाव ड्यूटी की नमाद खुद थरखिबा दुकानेम तवे सेनरिबा पर्सनल सिंग एक्शन लौकत पियु हाइना कोमी वुमेन्स विंग असिस्टेंट कोऑर्डिनेटर आरके थराक्सना फुंदुरखली सना कैथेल लेबा यूसीएम की ऑफिस पांगतोकिबा पावगी मिफमदा थराक्सना मखातना हाय माहिरोइ अनि मियाथिना हाटखिबगी मई हौना इरांग तौबा मतमदा माहिरोइ लुपसिंगी मीटिंग तौदुना मयुमदा हलखिबा कंगलेपाक स्टूडेंट्स एसोसिएशन प्रेसिडेंट सुखाम बिदानदा ड्यूटी तौरिबनि हाइदुना मसाना मसाबु माहिरोइ लुकी प्रेसिडेंट सक्ताकलबा फावबा अतमदना खुद थरखिबा यानिंगदे थौदो अदुगा मरि लेना विद्यानंद मसाना एफआईआर अमस पानख्रे नुमित अदुदा ड्यूटी तौरंबा इंस्पेक्टर जनरल थेमथिंग संगबा अमदि माक स्कॉट सिंगी मथक्ता लेगाना मियेंग संगदुना रूल ऑफ लई हाइबा लेबा अमदि लेबा अमनि हाइबदु खंगबि वाइखि स्टेट फोर्स नंगसी फावबा अखोइबु ngak सेंदुना लाक्लि अदुबु कैसु नतबदा अखोइ मसल उनसिनरकपा याबा का हेनबा थौंग सथबिक नाइखि लोबसिगी असिस्टेंट कोऑर्डिनेटर वहेंगबम लुवांग लैमनसु वापम क्या फोंदोखियादि मखा सतरकपो ओइना अतोपा पावमना मियामना लिसिंग अनि चटपि नोट डिपोजिट तौबगी मतम आरबीआई न अक्टोबर 3 फावबो सांदोखरे लेबा असिदा सर्कुलेट तौरिबा लुपा लिसिंग अनि चटपि नोट सिंग मियामना अक्टोबर 3 फावबदा रिजर्व बैंक ऑफ इंडिया की तोवान रीजनल ऑफिस तरागा त्रेता डिपोजिट तौनबो खनख्रे मियाम मरक्ता सर्कुलेट तौरिबा लिसिंग अनि चटपि नोट सिंग असि मरि लेनबा बैंक सिंगदा थामजिनबदा मियामदा खुदोंग सादबा सिंग मयुनगदबा दुगी येंगलगा डिपोजिट तौबगी मतम असि हानादगी मखाताना एक्सटेंड तौखिबनि एपेक्स बैंक असिना तोवान मसिगी रीजनल ऑफिस तरागा मपन मियामना मखोगी खुत लैरिबा लिसिंग अनि चटपि नोट सिंग डिपोजिट तौबा याहनगनि हाइरि आरबीआई की दता मतुंगिना सयेसिगी मे तरागा मपनदा लुपा करोड़ लाख 3.56 की अपुनब बिल होइगदबा लिसिंग अनि चटपि नोट सिंग इंडिया की मियाम मरक्ता सर्कुलेट तौदुना लैरि हैबा वापम फोंदोरकलि आरबीआई की मखाद लैरिबा तोवान बैंक सिंगना सयेसिगी सेप्टेम्बर 19 फावबदा लिसिंग अनि चटपि नोट करोड़ लाख 3.42 डिपोजिट तौरख्रे मरम मसिना हौजिक मियामना बैंक सिंग डिपोजिट तौरकदबा लिसिंग अनि की नोट करोड़ लाख 0.14 लैरि हैना फोंदोरकलि आरबीआई ने थादुरखिबा स्टेटमेंट अमगी मतुंगिना लिसिंग अनि चटपि नोट असिगी साद मौद्रगा तरुक्ति मे तरागा मपन फावबदा मियाम मरक्ता सर्कुलेट तौदुना लेरमि हाइरिबा सेनफम असि हौजिकी बैंक सिंगदा डिपोजिट तौरख्रे आरबीआई ने लाखलिबा अक्टोबर 3 फावबदा मियामना तोवान बैंक सिंगदा लुपा लिसिंग अनि की नोट सिंग थामजिनबा लोइगदबनी हाइना खंगनखिबा असिगा लोइनना अक्टोबर 9 नगिदी हाइरिबा नोट सिंग असि बैंक ब्रांच सिंगना लौसिनबा लेबलगनि नोट सिंग असि आरबीआई की इशू ऑफिस तरागा मपन लनाई मियोसिंगना एक्सचेंज तौबा यहनगनी मतमदा लुपा लिसिंग 10 फावबगी सांगदगी हेना मियो अमन ऑफिस सिंग असिदा डिपोजिट तौबा याररoi लैबा असिगी सिटीजन सिंगना इंडिया पोस्ट की खुतांगदा मखोगी लिसिंग अनि चटपि बैंक नोट सिंग अदो आरबीआई की इशू ऑफिस तरागा मपन सिगी मनुंगदा अमद हेक्ता एड्रेस तरक्तुना थाजिलपा यागनी सेनफम सिंग अदो मखोगी इंडिया मनुंगदा लैरिबा बैंक अकाउंट सिंगदा क्रेडिट तक्सिनगनी हैबो वाफम सिंगसु फोंदोरकली अतोपा पावमना असेंबली मिखल पांगथोकदोरिबि स्टेट मरिदा प्राइम मिनिस्टर नरेंद्र मोदी न मिखल की कैंपेन सथरगनी मध्य प्रदेश राजस्थान तेलंगाना मसुम छत्तीसगढ़ सयेसिगी अरोइब सरुक्ता असेंबली मिखल पांगथोकदोरिबा असिगा मरि लेना प्राइम मिनिस्टर नरेंद्र मोदी न स्टेट मरि असिदा कोइने सतुना पाकसना इलेक्शन कैंपेन सथगदोरि प्राइम मिनिस्टर की कैंपेन ngasiदगी हौदोखिबगा लोइनना लाखलिबा अक्टोबर 3 फाव सथगनी हाइदि नुमित 3 नेसिगी मनुंगदा मांगना लुसिंगदुना स्टेट सिंग असिदा रैली निपान सकनी इलेक्टोरेट सिंगदा प्राइम मिनिस्टर न मीटिंग पांगथोक्तुना बीजेपी बु सकुटपिनबा वाफम सिंग फोंगदोकपगी मथक्ता तोवान प्रोजेक्ट अमसुम पब्लिक वेलफेयर इनिशिएटिव कयासु हांगदोकनी हाइदि मांगना छत्तीसगढ़
BJP की परिवर्तन यात्रा सलूशन में की थोरम प्राइम मिनिस्टर सरुक यागनी लोइना परिवर्तन संकल्प रैली सलूसिंगनी तेलंगाना तुआन तुआन प्रोजेक्ट सिंह पखनब प्राइम मिनिस्टर ओरेक उयुंग सिंह तमगनी दुगा मध्य प्रदेश की ग्वालियर मियाम की मीटिंग वांगांगतोरी राजस्थान प्राइम मिनिस्टर सितोगढ़ पांथोकपा पब्लिक रैली सरुक यागनी है नकलमरम कर्नाटक की चीफ मिनिस्टर सिद्धरामैया कावेरी वाटर मैनेजमेंट अथॉरिटी द रिव्यू पिटिशन में फाइल तौनबा कर्नाटक लेंगान वरेप तौरे है वाफम फोंदोखरे लाथोखरे सुप्रीम कोर्ट तमिलनाडु कावेरी तुरेल की इसिंग क्यूसेक लिसिंग अहुम पीगदबनी हाइना कर्नाटक लेंगाक फोंदोखिबा अदुगी मतांगसु अनौब पिटिशन एपेक्स कोर्ट असिद थांगनबा थौरांग तौखरे हनु पाउस पाली नोंलिकना तरखिबा मदि कर्नाटक की मियाम थक्नबा मदि अतै मरमगिदमा इसिंग का हेना मथौ तारिबा अदुना मरम ओइरगा तमिलनाडुदा कावेरी तुरेल की इसिंग पीबा ngamloidoribani haiba wafam singsu supreme court khanganaba thorang tori tureल asigi ising liduna thamnaba expert sing mekadatu reservoir semnaba proposal thangatuna lei state asida interstate river dispute sing handle tonaba advisory committee ama linkat pa mathau tai hainasu sidaya mana phongdoki haidi adu hausi kuina di miam paus tu matang ase lu sinjarage masu miam puna no update ngaminasi